Imphal East ki Poiropat local da angan phau uribat lomi singi damakta khanbiduna assistant fertilizer officer L Sanatomba bu first cropping loidrip phauba transfer tobiganu haina Poiropat local farmers development cooperative society limited ki secretary Khulem Tumsauna Manipur lenga ki CM amadi mari leinaba department ki puning singsilakli wafam asi ngasi Andro assembly constituency ki Thambalnu Kaithil Kaina Rota Leiba Poiropat Local Farmers Development Cooperative Society Limited ki Thomi Singh Lomi Singh amadi Paumi Singh galoinana Poiropat Local da Hojik Angan Phau Uriba adubu punna yengsiminaba amata Khulem Tumsauna Phongdokhibani Tumsauna hai Imphal East ki Poiropat Local ase ising sauna maram oiraga Sahi ani lau ubang ngamdan leirakibani adubu Manipur lenga ki agriculture amadi water resource department da association asina haijabadagi mathau tabasing pibiduna angan phau ubani local asida ahanba oina lau sangam lisingama hena angan phau uri ahanba oibana lomi singda first cropping gi lausing leite adubu yamna laibak fabadi Assistant Fertilizer Officer L Sanatombana marakta local asida laktuna yengsin biduna mathau taba thabak thorom sing takpi tambiduna ngasi fauba lau uminaribani adubu tha asigi kunthra mathoida additional CS na thokpa order amada L Sanatombabu transfer torakpa lomi sing kokta khut hapnare maram asina first cropping loidri fauba haibadi June gi ahan basayol faubadi mahaku transfer Tobiganu haina lamdam asigi CM Yumnam Khemchan amadi mari leinaba singi puning singsilakli Haugiba sahi 2024-25 sida khoi phatna maram morga akoi Poiropat se lok sangam lising ani mu hena lokti Thamanu market ki kitang changjalaga andro gi matone ho khoi lokti lokta baji akoi Biba akogi agri department ne water resource department ne ani se punna turga akogi agri department na hantaki mamangi date 15 da akoi da lengbira amaga akoi na akoi di ahambani fast crop tau duise koi lauk sangam asuk yambaje akoi andro kendra gi wena this year si chaijina pass ne ba lauk sangam asuk yamba law kaino je akoi fast crop tau je akoi khangde ba secretary mor jo chele koi fertilizer officer adegi agri gi water so torga phare akoi ising tharage ising je tharage aduga law je ubaje sumai torga tumchong noi si uro haidana akoi fertilizer officer koi gi Sanatomba Sanatom ji da harge phare didi akoi gi har saiba matam sumai toba matam je akoi class lawre asi tabu akoi tulengi akoi gi community honda adu matungina agri na taw haibagi matungina koi tawbane adu haujik se akoi haujik har sairam daisi da koi agri gi officer puna maksi loi transfer to bine bujik de 31 da edition says de mangarna ai koi unaba salure adu unaba salu kanda maji amungna leiram de hojina all of station wore adu koi di hojik se log je har sai do bagi karma matam da kamai to bo hojing ngangsal liba mayam je koi khangde taseng badi department na mo yaurga ai koi ugoda log ne ba Hanadi akoi je law sangam akoi ne aim tawram baje sani mutane ba hujikti andro kendagi ising na siba law tangkai me na toksan greba fast crop se aduna maram moidna fast crop se loidi bawbadangdi akoi gi jungi fast crop pogdadi akoi gi officer singje amutang magi mafam je thambiyo maramdi akoi na huji officer salaga hangba kanda transfer tawgre haireba thiba phangdreba moi officer singje adu akoi lomba yamsi manga driver the honorable chief minister da akoi lomi jingna amuktang akoi mieng changbi duna akoi fast crop akoi loidi pawdangdi akoi jumji fast week pawdadi lengdana akoi officer jingje thambiyo